mayambu ahanamuktada warina chomgi maikidagi ikok nona taram noksiri ngasi aikoina puruga laksari aikoina hana thajarakpa warida mapoktuda aikoi ahum haidibu wari asigi tarataruk suba tangka ngasi gi tangka asidana warisina amuk kari kamdori ba haibado mayam punamakna wari asi pun taminarasi tabirasi mapoktuda aikoi ahum haidibu wari asigi tarataruk suba tangka Kisubi amadi tangten sena khainare Kisubi di dukan famliba nupaduna seranana wa kayam haikiduna makhoi miyoi khara amana lona mabu phaki tangtena turelom du kumki patanjane tangtena karakku matamdadi Kisubi thiba phangdre mana Kisubi bu toina kawi adubu kadai da leibanu haba khangmngamde Kisubi na somda kari kamdori mina changbada kinaraba khara su hainariba Yumudugi manungda makhoi miyoi khara sina Kisubi bu pharga thame mahakse lai sanaba khara hena sathiba mi amani habigi wakhalda makhoina thammane aduga mabu pullaga thalamlaga makhoi khara dudi lonna chengkhirami tangtena Kisubi koithi thirei phangba kouba leitre hojikti turelomdagi kakhalaklaga mi khara taba khullomda tangten chalae magi masakti kana miyoi uba ngamgani piktru pikpa iten ten masaktamni adubu numidang waram mamsilakpa tanja sida mana Kisubi bu kaura lakpa tanja sida khonjel si tare masakti ude khonjen tamuk tabada manakta chatlamba leiramba singna kadomdagi khonjel no haibase kuying yingi adubu kadai dagi lalbu khonjel no haiba khangdre tangten mi dani pikliba khonjen di yamni ai khonjel adu kana lauduna itaw Kisubi haduna kuirau lawi manakta leramba sing khonjel tamak taba saktam udaba matamda makhoi kiduna chenai khulse taseng na su karigumba numidangi matamda hainawi khradi lei adubu khulakti tawbanate matai oirap tawba matai oirap ma leiba yumsingdadi asigumba sanin somase khara-kharadi adum tawi koithi thirakpada phangdre adubu laibak phabana karigumba tanja ama phangle tanja se atai matanate Kisubi bu pharaga thamuriba makhoi mari mangado wari saraga lambiromda lae tangtena matai amada leplingai makhoina wari sabdu tangtena tarure makhoina wangane ngasai ki sawoi miyoi karino khangdab saktamado phajana pulaga thalamiko maleng mangamoroi horen athengmu nubidangdi khanglagani he mana lai sanaba ahi bisaribado horen nubidanggi athengma matamdadi khanglagadabani mira sarasu khangdene he nungaidori kumaise warisi saraga lakpasi tangtena tare masidagi tangtena machi matai amadi khaudem lai ai taiko nakhoigi warido wasare khonjen du tabada makhoi mari mangase kadumdi khonjelno hojikidubo kadumdi khonjelno makhoi chaplebi aduga kuying yingi yanglakpa tanjada kanano karino haiba makhoina khangdre ubusungamde tangtena amkusu uroine aibu uroine nakhoi na lon ngangna bu khudimakte aina tai he nakhoi nungai dori nakhoi kadai chengani nakhoi kadom da legani kadom legani mi pikpagi haunaba dau haibasidi adu mausane tangtengi adugumba magi thauna phaba saduna mana ki helakama tawsida makhoi mari manga che chimthom khangdre nakalamada sengi towi chelbaga tangtena ting cheli adugu mangna phat thalaga mana khonjelase makhoi gi mana kananga tahali chenbe yaroi nakhoi na sen khudingi aigi khonjelase nakhoi gi tungilakani nakhoi lebo nakhoi yamata chenbe yaroi haiba tanja sida makhoi manga chi chap lebi aduga tangtena nganglibo wasi munatai tangtena hare nakhoi na pharaga thamliba miyoyedo kadai thame magi lefam munatao aduna tabataragadi nakhoi mari manga se aina yungna phaini setkani tangtengi adugumba akandu wasi tabada makhoi mari manga se munmuri yene kari kamdoni haiba khangdre aduga ngalib khonjelase sakti udabadina tasengna line habigi wakalama makhoi mari manga ra sele makhoi munna yengnaraba tung amana khumai akhoi di kari mata khangde dukan phamba ahal laman harakpadagi akhoi na mabu pharaga thammane akhoi budi kanbiyo asomgi labuk matai romda leiba
ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯡꯇꯦꯟ ꯑꯃ ꯈꯨꯝꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯔꯤꯟ ꯌꯥꯎꯗꯕ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯐꯥꯔꯨꯔꯤ ꯑꯗꯨꯒ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯊꯝꯃꯨꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯃꯅ ꯑꯃ ꯈꯨꯝꯃꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯤ ꯍꯣꯔꯦꯟꯒꯤ ꯑꯊꯦꯡꯕ ꯄꯨꯡ 9-10 ꯇꯥꯔꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯤꯅ ꯍꯥꯏꯖꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯇꯥꯡꯇꯦꯟꯅ ꯆꯠꯂꯣ ꯅꯈꯣꯏ ꯆꯠꯂꯣ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯈꯣꯏꯅ ꯊꯝꯃꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯕꯨ ꯂꯨꯆꯤꯡꯗꯨꯅꯕꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯅꯈꯣꯏ ꯆꯠꯂꯣ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗꯅ ꯍꯦꯜꯂꯤ ꯃꯈꯣꯏ 4-5ꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯥꯊꯪ ꯑꯃ ꯇꯧꯊꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯉꯁꯥꯏꯒꯤ ꯁꯪꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯆꯦꯟꯅ ꯀꯣꯏꯁꯤꯜꯂꯩ ꯂꯦꯡꯒꯣꯟꯅꯩ ꯑꯗꯨꯒ ꯆꯠꯂꯤ ꯆꯟꯅ ꯃꯈꯣꯏ 4-5 ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯅ ꯐꯥꯔꯦꯗꯅ ꯀꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯉꯥꯡꯉꯤꯗ ꯀꯔꯤ ꯂꯥꯏꯅꯣ ꯃꯤꯔꯣꯟ ꯁꯦꯡꯅ ꯉꯥꯡꯉꯤꯗ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯇꯝꯅꯕ ꯑꯩꯈꯣꯏꯗ ꯋꯥ ꯂꯥꯟ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯅ ꯇꯝꯅꯕ ꯑꯍꯜꯁꯤꯡꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯂꯥꯏ ꯑꯁꯦ ꯃꯤꯔꯣꯜ ꯁꯦꯡꯅ ꯉꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯥꯟꯖꯥꯗꯨ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯂꯥꯎ ꯆꯠꯁꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯂꯒ ꯑꯩꯈꯣꯏ ꯀꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯂꯥꯎ ꯃꯈꯣꯏ 4-5 ꯂꯦꯡꯀꯣꯟꯅꯔꯤ ꯑꯗꯨꯒ ꯀꯤꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯝ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯂꯦ ꯃꯁꯤ ꯌꯧꯕꯗꯒꯤ ꯃꯈꯣꯏ 4-5 ꯑꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯈꯣꯏꯅ ꯀꯤꯅ ꯋꯥꯗꯨ ꯉꯥꯡꯂꯛꯏ ꯇꯥꯡꯇꯦꯟꯁꯨ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯆꯠꯂꯣ ꯅꯈꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯦ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯍꯜꯂꯒ ꯇꯥꯡꯇꯦꯟꯅ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ 4-5ꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯟꯕ ꯍꯧꯔꯛꯑꯦ ꯍꯦꯛ ꯆꯦꯜꯂꯛꯄꯒ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯆꯦꯜꯂꯕ ꯇꯨꯡ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯔꯦ ꯊꯦꯡꯅꯔꯔꯦ ꯃꯈꯣꯏꯅ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯊꯦꯡꯅꯔꯔꯦ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯕ ꯐꯪꯉꯤ ꯃꯈꯣꯏ ꯏꯆꯣꯝꯃꯤ ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯣꯛ ꯃꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯃꯥꯏꯗ ꯀꯔꯤ ꯇꯩꯕꯅꯣꯁꯨ ꯈꯪꯗꯦ ꯃꯈꯨꯠꯇ ꯆꯩꯁꯨꯒꯨꯝꯕ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯈꯣꯏ 4-5ꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ 5 ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯇꯨꯔꯔꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤ ꯆꯦꯟꯕꯁꯨ ꯉꯝꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯃꯇꯨꯝ ꯇꯥꯁꯤꯟꯅꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯆꯣꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯈꯣꯏ 4-5ꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯁꯦ ꯃꯤꯔꯣꯟ ꯈꯪꯉꯤ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯗꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ 4-5ꯁꯦ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯃꯈꯣꯏꯅ ꯍꯟꯗꯅ ꯋꯥ ꯍꯥꯏꯗꯣꯔꯛꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯂꯩꯍꯧꯔꯕꯅꯤ ꯃꯈꯣꯏ ꯁꯥꯊꯤꯕ 2 ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯋꯥ ꯆꯤꯡꯍꯜꯂꯛꯏ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯋꯥꯗꯤ ꯉꯥꯡꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ 4-5ꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯜꯂꯤ ꯀꯗꯣꯝꯗꯨꯅꯣ ꯍꯥꯏꯕ ꯈꯪꯅꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯋꯥꯏꯗꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅ ꯆꯦꯟꯅꯈꯤ ꯁꯛꯇꯝ ꯑꯁꯤꯅꯁꯨ ꯃꯈꯣꯏ 4-5ꯕꯨ ꯇꯥꯟꯈꯤꯕ ꯇꯧꯗ꯭ꯔꯦ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯛꯏ ꯇꯥꯡꯇꯦꯟ ꯃꯅꯨꯡ ꯆꯠꯂꯛꯏ ꯃꯅꯨꯡꯗꯤ ꯌꯥꯝꯅ ꯃꯝꯃꯤ ꯀꯤꯖꯨꯕꯤꯁꯨ ꯃꯥꯒꯤ ꯄꯨꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯃꯨꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯇꯥꯡꯇꯦꯟꯅ ꯏꯇꯥꯎ ꯀꯥꯏ ꯂꯩꯕꯅꯣ ꯑꯩꯅꯦ ꯏꯇꯥꯎ ꯀꯤꯖꯨꯕꯤ ꯀꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯀꯤꯖꯨꯕꯤꯁꯨ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯁꯨ ꯈꯨꯝꯃꯛꯏ ꯏꯕꯥꯏ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯁꯣꯝꯗ ꯋꯥꯔꯨ ꯇꯥꯕ꯭ꯔꯥ ꯇꯥꯡꯇꯦꯟꯅ ꯀꯥꯏꯗꯒꯤ ꯏꯕꯥꯏ ꯀꯗꯥꯏꯅꯣ ꯏꯕꯥꯏꯗ ꯀꯧꯔꯛꯀꯅꯣ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ ꯑꯩ ꯀꯔꯤꯃꯇ ꯎꯗ꯭ꯔꯦꯕ ꯆꯠꯂꯛꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕꯗꯒꯤ ꯇꯥꯡꯇꯦꯟꯒꯤ ꯃꯥꯒꯤ ꯀꯨꯞꯈ꯭ꯔꯕ ꯌꯦꯇꯨꯝꯒꯨꯝꯕ ꯌꯥ ꯃꯆꯥꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯀꯛꯁꯤꯒꯤ ꯑꯗꯨꯒ ꯀꯤꯖꯨꯕꯤꯅꯁꯨ ꯃꯥꯒꯤ ꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ
ꯊꯧꯔꯤ ꯑꯁꯤ ꯅꯥꯟꯊꯣꯛꯂꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯕ ꯇꯧꯏ ꯀꯔꯤ ꯌꯨꯝꯅꯣ ꯁꯤꯕꯣ ꯄꯨꯡ ꯃꯝꯃꯦ ꯃꯩꯈꯦꯠꯀ ꯂꯩꯇꯕ꯭ꯔꯥ ꯁꯤꯕꯣ ꯃꯩꯈꯦꯠ ꯑꯝꯇ ꯆꯝꯁꯤꯗꯅ ꯃꯈꯣꯏꯅ ꯃꯥꯗꯨꯅ ꯃꯩꯈꯦꯠ ꯊꯤꯔꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯩꯈꯦꯠ ꯐꯪꯂꯦ ꯃꯩꯈꯦꯠ ꯐꯪꯂꯕ ꯇꯨꯡ ꯈꯦꯠꯂꯤ ꯑꯗꯨꯒ ꯃꯩ ꯆꯝꯐꯝ ꯊꯥꯎꯃꯩꯒꯨꯝꯕ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯕꯅ ꯍꯥꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯩ ꯑꯗꯨ ꯆꯝꯂꯦ ꯃꯩ ꯑꯗꯨ ꯆꯝꯂꯕ ꯇꯨꯡꯗꯗꯤ ꯃꯅꯨꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯁꯌꯥꯡꯒꯨꯝꯕ ꯑꯇꯩ ꯑꯇꯩ ꯑꯀꯤꯕ ꯐꯪꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯐꯛꯂꯥꯡ ꯑꯀꯣꯏꯕꯗ ꯄꯨꯟꯅ ꯅꯞꯂꯤ ꯄꯨꯟꯅ ꯌꯥꯜꯂꯤ ꯃꯈꯥꯗꯁꯨ ꯉꯛꯂꯉꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯆꯥꯏꯔꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯇꯁꯦꯡ ꯇꯁꯦꯡꯅ ꯉꯛꯏ ꯃꯈꯣꯏ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯁꯤꯒꯤ ꯃꯉꯥꯜꯁꯤꯗ ꯎꯕ ꯈꯨꯗꯤꯡꯃꯛ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯈꯨꯜꯂꯛ ꯃꯇꯥꯏ ꯑꯃꯗꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤ ꯇꯥꯡꯇꯦꯟꯅ ꯀꯦꯆꯨꯕꯤꯒꯤ ꯁꯥꯒꯟꯅ ꯇꯣꯡꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯌꯦꯡꯕ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯆꯠꯂꯛꯂꯦ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯅ ꯀꯦꯆꯨꯕꯤꯕꯨ ꯐꯥꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯉꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯛꯏ ꯈꯨꯟꯗ ꯃꯥꯅ ꯇꯠꯇꯅ ꯇꯝꯅꯍꯜꯂꯤ ꯇꯠꯇꯅ ꯑꯋꯥ ꯑꯅꯥ ꯀꯤꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯃꯈꯛ ꯂꯩ ꯈꯨꯜ ꯑꯁꯤꯗ ꯃꯍꯩ ꯍꯩꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯈꯪꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯂꯩꯅ ꯂꯩꯅ ꯂꯣꯠꯁꯤꯜꯂꯝꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯂꯩꯀꯥꯏ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯁꯤꯅ ꯀꯦꯆꯨꯕꯤꯅ ꯑꯗꯨꯝꯅ ꯃꯍꯩ ꯍꯩꯕ ꯁꯥꯈꯤꯕ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯤꯕꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯄꯅꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯁꯛꯇꯝ ꯑꯁꯤ ꯂꯦꯞꯂꯔꯦ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯦꯆꯨꯕꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯃꯥꯅ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯉꯛꯅ ꯏꯁ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩꯁꯤꯡꯅꯣ ꯁꯤꯕꯣ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯅꯤꯡꯕꯗꯨꯅ ꯆꯦꯟꯗꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯏꯔꯤ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯊꯝꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯕꯨ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯁꯦꯠꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯋꯥꯁꯤ ꯈꯔ ꯀꯟꯅ ꯉꯥꯡꯂꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯟꯗꯒꯤ ꯃꯥꯅ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯀꯦꯆꯨꯕꯤꯒꯤ ꯁꯥꯒꯟꯅ ꯇꯣꯡꯂꯝꯕ ꯇꯥꯡꯇꯦꯟ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯃꯈꯥꯗ ꯅꯥꯟꯊꯔꯛꯄ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯃꯥꯕꯨ ꯌꯥꯜꯂꯦ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯃꯆꯥ ꯑꯃ ꯇꯥꯕꯗ ꯈꯪꯈꯤꯗꯨꯅ ꯂꯥꯛꯂꯦ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯍꯟꯗꯛꯃꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ ꯀꯅꯥꯅꯣ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕꯗꯣ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯅꯤꯡꯕ꯭ꯔꯥ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟ ꯉꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯥꯄꯜ ꯀꯥꯅ ꯉꯥꯡꯂꯛꯏꯅꯦ ꯇꯥꯡꯇꯦꯟ ꯏꯚꯥꯏ ꯅꯪ ꯈꯨꯝꯃꯣ ꯇꯥꯡꯇꯦꯟ ꯃꯥꯅ ꯅꯥꯄꯟ ꯀꯥꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯈꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯅꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯥꯡꯇꯦꯟ ꯑꯃꯨꯛ ꯅꯥꯄꯟ ꯀꯥꯅ ꯃꯅꯨꯡꯗꯒꯤ ꯈꯨꯝꯃꯛꯏ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯅꯈꯣꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯀꯤꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤ ꯌꯦꯡꯉꯣ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯈꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯖꯤꯜꯂꯛꯄ ꯇꯟꯖꯥ ꯑꯁꯤ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯦꯆꯨꯕꯤꯅ ꯎꯔꯔꯦ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯁꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯅꯤ ꯇꯥꯡꯇꯦꯟꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯔꯛꯏ ꯆꯠꯂꯛꯏꯅꯦ ꯂꯥꯎ ꯆꯠꯂꯛꯎ ꯂꯥꯎ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯍꯨꯝꯂꯛ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯒꯣꯗ꯭ꯔꯣꯡ ꯒꯗ꯭ꯔꯥꯡ ꯄꯨꯡꯊꯣꯛꯇꯣꯔꯛꯏ ꯇꯥꯡꯇꯦꯟꯅ ꯀꯦꯆꯨꯕꯤꯒꯤ ꯁꯥꯒꯟꯅ ꯇꯣꯡꯉꯤ ꯇꯥꯡꯇꯦꯟ ꯃꯁꯤ ꯌꯥꯎꯗꯦ ꯍꯦꯛꯇ ꯃꯥꯁꯨ ꯃꯨꯛꯂꯒ ꯃꯥꯒꯤꯁꯨ ꯌꯦꯇꯨꯝꯒꯨꯝꯕ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ ꯃꯁꯤꯅ ꯄꯤꯠ ꯊꯤꯜꯂꯤ ꯅꯩꯈꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯦꯆꯨꯕꯤꯒꯤ ꯃꯥꯒꯤ ꯁꯥꯊꯤꯔꯕ ꯃꯍꯩ ꯀꯌꯥ ꯑꯁꯤꯅ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯦꯆꯨꯕꯤꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯂꯩꯔꯤ
ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯖꯤꯟꯈꯤꯕ ꯁꯛꯇꯝ ꯑꯃꯈꯛ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯔꯕ? ꯀꯅꯥ ꯑꯣꯏꯔꯤꯕ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕꯅꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯀꯅꯥ ꯑꯃꯇ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯑꯣꯏꯔꯤꯒꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ, ꯃꯇꯣꯝꯇ ꯆꯤꯔꯣꯜ ꯇꯧꯔꯤꯉꯩ, ꯇꯥꯡꯇꯦꯟꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯀꯔꯝꯕ ꯂꯥꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯤꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯡꯖꯤꯜ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯇꯞꯅ ꯄꯥꯛꯊꯈꯤ, ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯎꯔꯔꯦ, ꯃꯥꯅ ꯈꯪꯂꯔꯦ꯫ ꯇꯥꯡꯇꯦꯟꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯥꯅ ꯉꯥꯡꯂꯤ, ꯍꯦ ꯋꯥꯈꯜ ꯈꯟꯕꯤꯔꯤ, ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯕꯤꯔꯤ꯫ ꯇꯧ ꯅꯪꯅ ꯉꯝꯕꯗꯣ ꯇꯧꯔꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯗꯒꯤ ꯁꯦꯝ ꯁꯥꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯋꯥꯁꯤ ꯉꯥꯡꯂꯛꯄꯗ ꯑꯍꯜ ꯑꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯁꯤ ꯁꯣꯡꯉꯤ꯫ ꯇꯥꯡꯇꯦꯟꯅ ꯈꯪꯕꯁꯨ ꯈꯪꯉꯤꯅꯦ, ꯃꯤꯍꯨꯟ ꯁꯛꯇꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯁꯨ ꯍꯧꯕ ꯁꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯑꯣꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯦꯆꯨꯕꯤꯗ, ꯏꯁꯦꯟ ꯏꯕꯨꯡꯉꯣ ꯀꯦꯆꯨꯕꯤ, ꯅꯪꯒꯤ ꯑꯍꯩꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯎꯠꯊꯣꯛꯑꯣ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯅꯩꯈꯥꯏꯌꯨ, ꯅꯕꯥꯏ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯜꯍꯜꯂꯨꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯟꯗꯛꯀꯤ ꯇꯥꯡꯇꯦꯟ ꯍꯥꯏꯔꯛꯏ꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯦꯆꯨꯕꯤꯅ, ꯍꯟꯗꯛꯇꯤ ꯑꯩꯅ ꯏꯕꯥꯏ ꯀꯧꯕ ꯌꯥꯔ ꯃꯥꯜꯂꯦꯅ꯫ ꯏꯕꯥꯏ, ꯅꯁꯦꯟ ꯍꯦꯛꯇ ꯇꯧꯊꯔꯒꯦ, ꯅꯁꯦꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤꯅ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯍꯩꯔꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯁꯤꯁꯨ ꯃꯥ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯔꯕ ꯃꯥꯒꯤ ꯂꯩꯔꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯊꯥꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯅꯪꯂꯦ, ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗꯗꯤ ꯑꯍꯜ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯥꯅ ꯆꯦꯟꯒꯦ ꯇꯧꯕꯁꯤ ꯇꯥꯡꯇꯦꯟꯅ ꯎꯔꯦ꯫ ꯇꯥꯡꯇꯦꯟꯅ ꯂꯥꯎꯔꯛꯏ, ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯐꯥꯎ ꯍꯥꯏꯕꯗꯒꯤ ꯀꯦꯆꯨꯕꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯗꯨꯒ ꯑꯍꯜ ꯑꯁꯤ ꯇꯥꯞ ꯐꯥꯔꯔꯦ꯫ ꯂꯕꯨꯛ ꯃꯌꯥꯏ ꯑꯃꯗ ꯃꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯦꯆꯨꯕꯤꯅ, ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯕ, ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯦ꯫ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯏꯕꯥꯏꯒꯤ ꯏꯁꯟꯒ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤ ꯈꯪꯗꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯈꯨꯔꯨꯝꯃꯨ, ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯅꯍꯥꯛ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯅꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕ ꯐꯠꯇꯕ ꯃꯤꯅꯤ꯫ ꯍꯌꯦꯡꯗꯤ ꯅꯪꯕꯨ ꯈꯨꯜꯗ ꯄꯨꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯥꯏꯖꯧ, ꯑꯗꯨꯒ ꯅꯪꯅ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯧ, ꯅꯠꯇ꯭ꯔ ꯏꯕꯥꯏ? ꯇꯥꯡꯇꯦꯟꯁꯨ ꯀꯦꯆꯨꯕꯤꯗ ꯌꯦꯡꯂꯒ, ꯃꯥꯅꯤ ꯏꯁꯦꯟ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ ꯁꯥꯟꯅꯔꯕ ꯇꯨꯡꯗꯗꯤ ꯑꯍꯜ ꯑꯁꯦ ꯃꯥꯒꯤꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯃꯥꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥ ꯈꯔ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯨꯠ ꯂꯣꯟꯅꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯈꯨꯟꯒꯤ ꯃꯤꯌꯥꯝꯗꯃꯛꯇꯗꯤ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯤꯌꯥꯝꯕ ꯀꯦꯟꯈꯤꯕꯅꯤ, ꯃꯤꯌꯥꯝꯕ ꯍꯦꯟꯅ ꯋꯥꯍꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯦꯆꯨꯕꯤꯅ, ꯀꯔꯤ ꯋꯥꯔꯤ? ꯋꯥꯔꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥꯍꯟꯕ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯕꯨꯅ ꯂꯥꯏ ꯊꯣꯛꯄ ꯂꯥꯏ ꯇꯝꯅꯕ ꯁꯥꯍꯟꯗꯨꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯕꯨ ꯑꯣꯠꯂꯤꯕ? ꯑꯍꯜ ꯑꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯏ, ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯁꯝꯀꯣꯏ ꯈꯥꯛꯆꯤꯜꯂꯤ, ꯑꯩꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯤ꯫ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕ, ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯊꯋꯥꯏ ꯆꯥꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯅꯕ, ꯑꯁꯤꯒꯨꯝꯕꯁꯤ ꯍꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯍꯩꯕ, ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯊꯤꯈꯤ꯫ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯈꯤ, ꯑꯗꯨꯒ ꯃꯁꯤꯇꯕꯨ ꯍꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯩꯔꯦ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯔꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯇꯥꯏꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯁꯤꯃꯛꯅ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯄꯒꯨꯝ ꯇꯧꯔꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯗꯣꯛꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯥꯡꯇꯦꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯎ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯇꯥꯡꯇꯦꯟꯒꯤ ꯃꯁꯛꯇꯤ ꯎꯗꯕꯅꯤꯅ ꯑꯃꯨꯛ ꯅꯥꯀꯟꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯅꯣ
ꯁꯧꯗꯕ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯇꯥꯡꯇꯦꯟꯅ ꯎꯔꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯅꯪꯅ ꯎꯕ ꯉꯝꯂꯣꯏ. ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯎ. ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ. ꯁꯠ ꯂꯤꯔꯣ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯁꯦ ꯀꯩꯆꯨꯕꯤꯗ ꯑꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ, ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯈ꯭ꯔꯦ. ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤ. ꯃꯍꯥꯛ ꯑꯉꯥꯎꯕꯤꯅꯤ, ꯋꯥꯈꯜ ꯆꯣꯏꯕꯤꯅꯤ. ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯅ ꯍꯩꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯀꯟꯕ ꯉꯝꯗꯦ. ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯂꯥꯌꯦꯡꯕ ꯉꯝꯗꯦ. ꯃꯇꯝ ꯑꯃ ꯊꯕꯛ ꯁꯨꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯧ ꯈꯔꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯇꯥꯈꯤ. ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯨ ꯍꯥꯠꯈ꯭ꯔꯦ. ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯥꯏ ꯀꯌా ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ. ꯑꯉꯥꯎꯕ ꯑꯣꯏꯔꯕ ꯇꯨꯡ ꯌꯨꯝꯗ ꯂꯩꯔꯛꯇꯦ, ꯀꯣꯏꯆꯠ ꯆꯠꯂꯛꯏ. ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯛꯇ ꯄꯨꯟꯅ ꯇꯥꯗꯨꯅ ꯁꯤꯈꯤ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯤ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯁꯤ ꯀꯞꯈꯠꯂꯛꯏ. ꯃꯥꯒꯤ ꯀꯞꯄ ꯅꯨꯡꯉꯥꯏꯇꯕꯗꯨ ꯇꯥꯕꯗ ꯀꯤꯆꯨꯕꯤ ꯍꯦꯟꯅ ꯊꯋꯥꯏ ꯆꯠꯂꯛꯏ. ꯀꯤꯆꯨꯕꯤꯒꯤꯁꯨ ꯃꯇꯝ ꯑꯃ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯏꯕꯣꯛ ꯍꯅꯨꯕꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯤꯆꯨꯕꯤ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯁꯤꯗꯒꯤ ꯀꯤꯆꯨꯕꯤ ꯈꯨꯇꯨꯝ ꯆꯤꯡꯏ. ꯀꯅꯥꯅꯣ? ꯅꯈꯣꯏꯗ ꯂꯥꯏ ꯊꯥꯖꯤꯜꯂꯤꯕ, ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯊꯥꯟꯈꯤꯕꯗꯨ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯀꯤꯆꯨꯕꯤꯅ ꯂꯥꯎꯈꯠꯂꯛꯏ. ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ. ꯊꯥꯖꯤꯜꯂꯛꯂꯤꯕꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯝꯒꯅꯤ. ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯍꯩ ꯀꯌా ꯑꯃ ꯍꯩꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯃꯛꯇꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯕ ꯉꯝꯗꯕꯅꯤ. ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎ ꯃꯔꯤ ꯃꯇꯥꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯅꯤ. ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯇꯣꯏꯅ ꯋꯥꯍꯟꯅꯕ ꯍꯣꯠꯅꯩ. ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯍꯣꯡꯈ꯭ꯔꯦ. ꯃꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯩ ꯉꯁꯤꯁꯨ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩ ꯉꯁꯤꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯅ ꯀꯞꯂꯤ. ꯑꯩꯅ ꯑꯉꯥꯟꯕ ꯃꯇꯝꯗ ꯈꯨꯜ ꯂꯥꯟꯅ ꯆꯠꯂꯤ. ꯑꯍꯩꯕ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯟꯅꯩ. ꯑꯩꯅ ꯀꯧꯏ. ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯌꯦꯡꯍꯜꯂꯤ. ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ. ꯑꯉꯥꯎꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯦ. ꯀꯩꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯑꯝꯃꯤ. ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯇꯝꯃꯛꯏ. ꯃꯥꯒꯤ ꯃꯆꯤꯟꯅꯥꯎ ꯌꯨꯝꯊꯪꯅꯕꯗ ꯃꯈꯣꯏ ꯅꯨꯄꯥ 4 ꯄꯣꯛꯏ. ꯃꯈꯣꯏꯒꯤꯗꯤ ꯂꯝ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ. ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ. ꯑꯩꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯕꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯛꯏ. ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯝ ꯑꯃ ꯌꯣꯜꯂꯛꯏ. ꯂꯝ ꯑꯁꯤ ꯑꯩꯅ ꯂꯩ. ꯑꯩꯅ ꯂꯩꯕꯗ ꯄꯩꯁా ꯈꯔ ꯋꯥꯠꯄꯗꯒꯤ ꯃꯈꯣꯏꯗꯒꯤ ꯄꯩꯁా ꯈꯔ ꯑꯩꯅ ꯄꯨꯈꯤ. ꯑꯗꯨꯒ ꯂꯝ ꯑꯁꯤ ꯂꯩꯕꯅꯤ. ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯤꯍꯜꯂꯤ. ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯌꯥꯗꯦ. ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯕꯨ ꯃꯈꯣꯏꯅ ꯇꯠꯇꯅ ꯀꯤꯍꯜꯂꯤ. ꯀꯣꯟꯅ ꯑꯩꯅ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯏ. ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯞꯂꯗꯨꯅ ꯂꯝ ꯈꯔꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯄꯤꯈ꯭ꯔꯁꯦ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯝ ꯑꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯨꯅ ꯄꯤꯔꯦ. ꯄꯤꯔꯕꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟꯅꯥꯎ ꯌꯥꯝꯃꯤ, ꯈꯨꯀꯟ ꯄꯪꯒꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯏ. ꯀꯣꯟꯅꯊꯪꯗꯗꯤ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈꯤ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯨ. ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯟꯖꯤꯟ ꯇꯝꯗꯨꯅ ꯑꯍꯜ ꯑꯁꯤ ꯀꯞꯏ. ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯀꯤꯆꯨꯕꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏ. ꯍꯦ ꯑꯍꯜ, ꯅꯪ ꯀꯔꯤꯃꯇ ꯈꯟꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯂꯥꯎ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯠꯁꯤ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯀꯩꯆꯨꯕꯤꯅ ꯍꯥꯏꯔꯛꯏ. ꯑꯍꯜ ꯑꯁꯤ ꯍꯟꯗꯃꯛꯇꯤ ꯌꯥꯔꯦ. ꯑꯁꯨꯝꯅ ꯑꯍꯜ ꯑꯁꯤꯅ ꯂꯨꯆꯤꯡꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯇꯥꯡꯇꯦꯟꯅ ꯀꯤꯆꯨꯕꯤꯒꯤ ꯁꯥꯒꯟꯗ ꯇꯣꯡꯂꯝꯕꯗꯒꯤ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤ. ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ. ꯑꯍꯜ ꯑꯁꯤꯅ ꯇꯥꯡꯇꯦꯟꯕꯨꯗꯤ ꯃꯁꯛ ꯈꯪꯗꯦ, ꯃꯥꯅ ꯎꯗꯦ. ꯍꯧꯖꯤꯛꯀꯤ ꯀꯤꯆꯨꯕꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯍꯜ ꯑꯁꯤꯅ ꯈꯜꯂꯤ. ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯕ ꯂꯣꯏꯔꯕ ꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ. ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯕꯨ ꯑꯣꯏꯒꯗꯣꯔꯤ? ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯇꯥꯕꯤꯈꯤꯕ ꯇꯥꯔꯕꯗꯤ
ꯑꯃꯟꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯡꯇꯦꯅꯕꯗꯤ ꯀꯤꯆꯨꯕꯤꯅ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯔꯥ, ꯂꯥꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕꯔꯥ? ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯒꯅꯤ? ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫